Ngasi ki topic sina class 12 ki NCERT ni ko Manipur board ka su chap manare animak chap mananing minabi yare class 12 ki level na si je atopa exam competitive exam da su yamna hangdor bane ecology ki matang da hangningai yamam lei ko yamna ju hange ecology je ado si gi stage yam phasana charakna phasana step by step takcharake kai mai hange ham tam da kedo bogi important oino ham tam da ecology je khoi ki akoi da leiba hingiba jiba mayam makhal makhal gi sa ojek adagi microorganisms punamak singse moina hingba moi masen gi marakta interaction leiba species singdugi marakta interaction leiba amasung magi akoiba ko environment gi marakta moi masen sing punamak sing marakta interaction leiba dugi matang dane ngasi gi ecology sida tamdosi ko aduga chapter number 13 organisms and population matang jana hanba organisms amasung population matang tamani ko aduna hojikse akhoi gi environment da ahong mom am lak pasna mar kan da ecosystem gi rum da khang mase maru ere relationship gi matang da yam hangba ya bayam leiba ko ada han bada moina sida maru ba point haira gadi major abatic factors mayam says the temperature na chingba light na chingba ne nar kani ba ko mathang ahan bada temperature gi mung da lak to ne ba abatic haira gadi temperature ne basta light water na chingba lakani ko mathang ina narak se ko light water singduna ada temperature sina kamaina khoi gi ecology da kari role play tawge habadu yemina se ko temperature is the most economically relevant environmental factor stage da khoina abatic haragadi temperature gumba light gumba ko adagi water gumba mayam se laktune ko sugum mayam se marak stage da si singjina akhoi ecology da kari role play tawge habagi matang da narak tune ba moi amamam tagi amamam loina maksigi videos da hapcharake ko kitang sanga su loibok tamina si marui ba makha ba yam nungai ba wari myam lakani ko yengmina si marak ahan ba se temperature lakhachage temperature hairagdi aying asa onba aying asa kayam sai kayam ingi habagi mnung da laktune ko kamai tawgi ham tamda sida akoina khange madudi temperature je seasonally chahi sida akhoi season gi matungina winter season summer season kaina ga laiba atopa season makhal su leiko adugi matungina temperature se ahong ma lae ba ko chume ko haidi winter dana inge kalen dana sare adu taragadi kalen matamda ahingba jiba makhal hauba pami makhal winter matamda hen active oiba jiba makhal pambi makhal tongan leirtuni dana adumaina temperature sin effect la ha badoina charok pam panjara mane sida ko akoina sida makhata na hajarake ko temperature se season gi matungina khenai makhada man haise equator towards the pole so decrease to have never equator towards the pole da decrease to have never si concept ai hojik picture ma takjarake ko kamaina tawino have da fazana khangmina je ba ko okay sida yengsi ko sigi pictures da yengsi somdagi laktoisina sun rays ne lawrase ba numit ki manga laktune ba prithvi do ngaktang sumaina uminarase ba ko prithvi je tasengki di pura rounded ide polar da hypet paklap na chatli ko nakana soin pura round oide ba ko geoid shape haisi je art shape geoid shape sumaina leiba sida numit tagi laiba mangal se kamaina phagge ha tamda akoina equator sigi mayai gi line jobu equator haina kaure mathang da khoina sida tropic of cancer tropic of capricorn na khoina bhat na sajan ba line amang chingye ba ko aduga mathang da arctic circle antarctic circle na makha da sumaina amamam leini ba ko sidai ba sida khoina kaidawe ha matam da ngasai gi tropic of cancer and tropic of capricorn gi marak ta leiba masi angang ba jaga se sibu tropical zone natroga tropical region hairani ba aduga mathangi sina temperate zone natroga temperate region hairani ko or subtropical soma kada green top temperate leise makha da ju temperate lei chamanana polars da yam ingduni polar zone haire ko frigid zone ju haina akoina kedobagi ingi sarino habda ai mathangi sida haijarake ba se sida yengaje ba prithvi je matum tai haiba khange koina matum ta ba ju poles ta pakshili haiba ju khange aduda picture je yam kana clear oidrasu ko yemina je ba ko sida sun gi rays to sumaina lakpa vertical rays direct phangba sina swai jana khara oblique oina phangba tare
ꯆꯞ ꯃꯥꯟꯅꯕ ꯑꯦꯔꯤꯌꯥꯗꯒꯤ ꯂꯥꯛꯄꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯇꯨꯡꯁꯤꯜ ꯂꯩꯕ ꯃꯥꯅ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯄꯁꯦ ꯈꯔ ꯁꯥꯡꯅ ꯁꯥꯡꯗꯣꯔꯛꯄ ꯌꯦꯡꯉꯣ ꯁꯤꯗ ꯁꯦ sina si areas da sina sumaina areas da khenai ko adu chap manaba sun rays se amuna surface macha da tasale amuna surface asaw da tasale ba aduga ani shuba point aina haijaning je prithvi je chep na leba akoina ngasai prithvi gi mai da equator na ma hai gi bije sigi si ma leiraba matungda akoina equator is perpendicular ina north pole suma kanda north pole iduni suna kanda south pole iduni north pole south pole je फावरगा लाइन अमा चिंगे ना कोइना भापना साबा लाइन अमा चिंगे बको अदुबुसी लई हाइबा नतेको सुमाइना लैरबा मतुंग सिदैदा ngasai aina haijagiba tropic of cancer line tropic of capricorn line sigi marak kisina tropical region thangda arctic circle antarctic circle akana sisina temperate region thangna polar region na haidana adudi hoji yengse numit mangal sina khwaidagi phangise sida sumaina direct phangare ba sida direct phangare ba natra sina phai akhoi gi sigi prithvi sina phai bagi maram ju lai ko kona atopa class da haira ke kadopagi phai no habaje scientist na season belai adagi phai basina maram mar kanda season thoali ne ba khoi winter season oheliba summer season oheliba je sumaina phairam basna ne ba ko sibo ba yare ko ada akhoi na khangi madudi hoji hoji sigi pictures da numit ki manga ni saida phajana lae ko phajana lae sai phajana laani aduga khara sa chathokhiba mafamdadi chathokhiba mafamdadi khara am direct laaroiba mai oblique ta laani na ko ana sabaje swai gi jang san dum hen matamne hoju jik na swai da exact leire aduga anam kanda yeng dam swai gi jang sum sadone adu noi concept ina ba jai hauge buko sidai da swai da dingo solo kan gi north pole gi jaga khara mada 6 months ko tha taru nga la leidori ne base tha taru nga leidori ba somna kangi south pole to shi south pole jaga sida tha taru mammaga leduba mamba haise mam trek mamba natraju khara mamli somna ju nganjik ngan badi oyre ko somna kanda ngande somna polar jang kanda ngande haibani na ko sima ju leire adudi matang sida hojiki sida laksai se ahoi sun rays lakodona smaller area da larger area da lay habduni ko aduna maram oy kanda prithvi sigi sida pole oy tar north pole oy tar gadi sida equator oy tar gadi sumaina equator dagi pole om changin gi matam da temperature je handare swaidana temperature khwai wange temperature khwai wange yam sare aduna bo khoi huji kerala rom jaga mayai prithvi gi mayai je sare duni ko pole jang kanda ingba gi dang duni un lay je sono kanda north pole south pole da lay je ko aduna akoina khange madudi temperature se equator dagina polom chapa matamda temperature handare habju ko tropical region temperate region polar region frigid zone leidoni adudi temperature se equator dagina polar region de chapa matamda temperature decreases handare ko similar chap mane ko ja hauji ki picture today da akoina season lakhibe matang da hair sida haifet palamu harasu dum laksage yung ko horen laktaw ju leirabane dum haifet chara ko man khangmin hawraje ba sida ko khangjil hobo ka nei ba kamai do jana hoji akoina haigi bagi matungina sigi art sumaina leiram du numit sida picture ani samjana bai ni ko sida akoi gi picture ji matungina equator ji sumaina hoji ki jam phaiman gri ko okay sumaina leiramani chara ko ma ko arctic tropic of cancer tropic of capricorn mathak ka sumaina leiram du ne ba ko ada hoji अखोई इंडिया से अखोइना खंगबी गदबजे इंडिया से अखोई मथक की नॉर्दर्न हेमिस्फीयर की ट्रॉपिक ऑफ कैंसर सिना तंखाय खाइदलगा इंडिया से साइड सुमाइन लेदुनेबा सिदा इन वायलेट अमा सुम ओके सिदादी सी पिक्चर सिदादी डायरेक्ट टू द ऑर्डर को चराक माइन हाइबनि को सुमाइन लई ट्रॉपिक ऑफ कैंसर द फावगा लई हाइबनेबा को इन हाइजनेगी जा दुना पृथ्वी सिना आर्ट की लंबी देजा अखोई सिदा सुमाइना लेना मथंग सुमाइना थंग मतंग कोरगा लागा सी हमदंग लागा सुमाइना लाग पसिदा चाही म फादनी दना को अदा सी मतंग दा लेंगे मतम सिदा सुम कंदा मथक जना नॉर्दर्न हेमिस्फीयर नि मखासना साउदर्न हेमिस्फीयर नि हजिक साबे लेजे साउदर्न हेमिस्फीयर ना मंगाल फंगबे हेले नॉर्थ पोल द ममगा लेबे मतम ने को हजिक से नॉर्थ पोल की जगह खरदा अदना सिगी मतम सिदा अखोई की इंडिया से सिदा विंटर ओइदुने मरमदी सोम कंजे डायरेक्ट सनलाइट रेस फंगोइदुने सोम कंजे ना फंगिबना मरम ओर काना को चमनना
ꯍꯧꯖꯤꯛꯀꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯕꯤꯗ꯭ꯔꯒꯗꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯕꯦꯛꯇ ꯍꯟꯕꯤꯔꯒ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯥꯁꯤꯗ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯗꯁꯨ ꯂꯥꯛꯆꯒꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯤꯛꯆꯔꯁꯤ ꯃꯇꯨꯡꯗ ꯏꯀ꯭ꯋꯦꯇꯔꯁꯤ ꯁꯤꯗ ꯂꯥꯛꯑꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯔꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔꯅꯤ ꯁꯣꯝꯗꯅ ꯁꯥꯎꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔ ꯃꯊꯛꯇ ꯂꯩꯔꯅꯤ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯄ꯭ꯔꯤꯀꯣꯟ ꯃꯈꯥꯗ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯦ ꯁꯤꯒꯤ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔꯁꯤꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯃꯌꯥꯏ ꯈꯥꯏꯗꯠꯂꯒ ꯑꯗꯨꯔꯒꯗꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯃꯉꯥꯜꯁꯦ ꯐꯪꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦꯕꯁꯦꯀꯣ ꯑꯣꯏꯗ꯭ꯔꯥ ꯏꯟꯗꯤꯌꯥꯗꯁꯨ ꯐꯪꯉꯤꯗꯅ ꯏꯟꯗꯤꯌꯥꯗꯁꯨ ꯐꯪꯉꯤ ꯃꯈꯥ ꯁꯤꯒꯤ ꯑꯥꯔꯠꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯦꯟ ꯑꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯔꯣꯏꯁꯤꯀꯣ ꯉꯥꯛꯇꯪꯗꯤ ꯑꯩꯅꯗꯤ ꯂꯩꯊꯣꯛꯄꯗ ꯌꯥꯗꯕꯅꯤꯅꯀꯣ ꯉꯥꯛꯇꯪ ꯁꯤꯗꯩꯁꯤꯗꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯁꯦ ꯁꯤꯗ ꯌꯦꯡꯉꯣ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯐꯪꯉꯤꯁꯦ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔ ꯍꯥꯏꯔꯤꯕ ꯃꯊꯛꯀꯤ ꯂꯥꯏꯟꯁꯤꯗ ꯍꯦꯟꯅ ꯐꯪꯉꯦꯕ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯄ꯭ꯔꯤꯀꯣꯟꯒꯤ ꯃꯈꯥꯗꯒꯤꯗꯤ ꯍꯦꯟꯅ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟ ꯁꯥꯎꯗꯔꯟ ꯍꯦꯃꯤꯁꯐꯤꯌꯔꯁꯤꯒꯤ ꯁꯥꯎꯠ ꯄꯣꯜꯗ ꯊꯥ 3 ꯃꯝꯂꯤ ꯇꯧꯔꯒ ꯂꯩꯕ ꯅꯣꯔꯠ ꯄꯣꯜꯗꯅ ꯉꯥꯜꯂꯒ ꯂꯩꯕꯒꯤ ꯃꯇꯥꯡꯗꯣ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯅꯣꯔꯠ ꯆꯠꯄ ꯃꯇꯝꯗ ꯇꯦꯝꯄꯔꯦꯆꯔ ꯍꯟꯊꯩ ꯍꯥꯏꯕꯁꯦ ꯀꯩꯗꯧꯕꯩ ꯍꯟꯊꯩꯅꯣ ꯍꯥꯏꯕꯗꯨꯃ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯔꯝꯃꯦꯗꯅ ꯑꯗꯨꯒ ꯁꯤꯖꯟ ꯂꯩ ꯍꯥꯏꯗꯤ ꯋꯤꯟꯇꯔ ꯁꯤꯖꯟ ꯁꯝꯃꯔ ꯁꯤꯖꯟ ꯂꯩ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯂꯩꯅꯣ ꯍꯥꯏꯗꯨꯃ ꯎꯠꯆꯔꯝꯃꯦꯗꯅ ꯑꯗ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯑꯃꯇꯪ ꯀꯩꯅꯣꯝꯗꯒ ꯄꯟꯖꯍꯧꯒꯦꯕ ꯍꯧꯖꯤꯛ ꯃꯈꯥꯗ ꯁ꯭ꯂꯥꯏꯠꯇ ꯂꯥꯛꯀꯗꯧꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯦꯇꯔꯗꯒꯤꯅ ꯅꯣꯔꯠ ꯄꯣꯜ ꯂꯣꯝ ꯆꯠꯄ ꯃꯇꯝꯗ ꯇꯦꯝꯄꯔꯦꯆꯔ ꯗꯤꯀ꯭ꯔꯤꯖꯦꯁꯅꯦꯕꯀꯣ ꯑꯣꯀꯦ ꯂꯦꯠ ꯑꯁ ꯀꯟꯁꯤꯗꯔ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯤꯡ ꯑꯃ ꯌꯦꯡꯁꯦꯕ ꯍꯤꯃꯥꯂꯌꯥ ꯆꯤꯡꯅꯦ ꯈꯜꯂꯁꯦꯕꯀꯣ ꯍꯤꯃꯥꯂꯌꯥ ꯆꯤꯡꯒꯤ ꯃꯇꯣꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯟꯅ ꯀꯨꯞꯁꯤꯜꯂꯦ ꯍꯥꯏꯕꯁꯤꯃ ꯈꯪꯉꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯃ ꯈꯪꯉꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯈꯥꯁꯤꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯃꯤꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯆꯤꯡꯁꯦ ꯁꯨꯝ ꯋꯥꯡꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯇꯦꯝꯄꯔꯦꯆꯔꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯥꯒꯤ ꯆꯤꯡꯁꯦ ꯋꯥꯡꯈꯠꯂꯤ ꯃꯇꯤꯛ ꯇꯦꯝꯄꯔꯦꯆꯔꯁꯦ ꯍꯟꯊꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕ ꯃꯊꯛꯇ ꯑꯥꯏꯁ ꯑꯣꯏꯅ ꯀꯨꯞꯄꯒ ꯂꯩꯁꯦꯀꯣ ꯅꯣꯡꯒ ꯆꯨꯕꯁꯦ ꯁꯧꯗꯣꯛꯄ ꯉꯝꯗꯗꯅ ꯎꯟ ꯑꯣꯏꯅꯒ ꯇꯥꯗꯣꯏꯁꯦꯀꯣ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯀꯦ ꯉꯁꯥꯏꯗ ꯑꯩꯅ ꯇꯥꯛꯆꯔꯤꯕꯁꯤꯒꯤ ꯃꯔꯝ ꯆꯤꯡꯗꯁꯨ ꯅꯪꯅ ꯃꯊꯛꯇ ꯆꯠꯈꯠꯄ ꯃꯇꯝꯗ ꯇꯦꯝꯄꯔꯦꯆꯔ ꯍꯟꯊꯔꯛꯑꯦꯕꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗꯁꯨ ꯏꯀ꯭ꯋꯦꯇꯔꯗꯒꯤꯅ ꯅꯣꯔꯠ ꯄꯣꯜ ꯂꯣꯝ ꯆꯠꯈꯠꯄ ꯃꯇꯝꯗ ꯀꯣ ꯇꯦꯝꯄꯔꯦꯆꯔꯁꯦ ꯍꯟꯊꯔꯛꯑꯦꯕꯀꯣ ꯁꯤꯐꯧꯁꯤ ꯌꯥꯕꯤꯅꯤꯡꯉꯤꯀꯣ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯑꯗꯨꯅꯤꯀꯣ ꯁꯤꯗ ꯈꯤꯇꯪ ꯁꯥꯡꯖꯔꯁꯨ ꯀꯥꯏꯗꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯍꯧꯔꯒ ꯂꯣꯏꯔꯦꯀꯣ ꯌꯦꯡꯉꯣ ꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯎꯠꯆꯈꯤꯕ ꯃꯑꯣꯡꯗꯨꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯑꯣꯀꯦ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯅ ꯎꯪꯕꯁꯦꯀꯣ ꯋꯦꯁ ꯇꯨ ꯏꯁꯅ ꯁꯨꯃꯥꯏꯅ ꯎꯪꯅꯦꯕ ꯁꯨꯃꯥꯏꯅ ꯎꯪꯕꯒꯤ ꯃꯑꯣꯡꯁꯦ ꯁꯨꯃꯥꯏꯅ ꯎꯔꯨ ꯑꯣꯏꯅ ꯎꯪꯅꯦꯕꯀꯣ ꯌꯥꯏꯀꯣ ꯁꯦ ꯁꯤꯃꯁꯨ ꯈꯪꯕꯤꯕ ꯑꯗꯨꯒꯁꯨ ꯁꯨꯃꯥꯏꯅ ꯎꯪꯕꯁꯤꯅ ꯁꯨꯃꯥꯏꯅ ꯎꯪꯉ ꯆꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯗꯥꯡ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯅꯨꯡꯊꯤꯟ ꯍꯥꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒ ꯅꯨꯡꯗꯥꯡꯒ ꯈꯥꯏꯔꯤꯁꯤꯅꯦꯕꯀோ ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ ꯈꯟꯕ ꯑꯗꯨꯅꯅꯦ ꯑꯣꯀꯦ ꯁꯤꯗ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯏꯀꯣꯂꯣꯖꯤꯁꯤꯗꯩꯁꯤꯗ ꯇꯦꯝꯄꯔꯦꯆꯔꯁꯦ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯌꯥꯏꯑꯕꯀꯣ ꯍꯧꯖꯤꯛꯀꯤ ꯏꯀ꯭ꯋꯦꯇꯔꯗꯒꯤꯅ ꯅꯣꯔꯠ ꯄꯣꯜ ꯂꯣꯝ ꯆꯠꯄ ꯃꯇꯝꯗ ꯇꯦꯝꯄꯔꯦꯆꯔ ꯍꯟꯊꯔꯛꯏꯕꯅꯤꯅ ꯇ꯭ꯔꯣꯄꯤꯀꯦꯜ ꯔꯤꯖꯟꯗ ꯐꯪꯉꯤꯕ ꯖꯤꯕꯁꯤꯡ ꯍꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯀꯣ ꯄꯥꯝꯕꯤꯁꯤꯡ ꯃꯈꯜ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯐꯪꯕꯁꯤꯒ ꯄꯣꯜꯗ ꯐꯪꯕꯁꯤꯒ ꯃꯥꯟꯅꯔꯣꯏꯕ ꯑꯗꯨꯅ ꯇꯦꯝꯄꯔꯦꯆꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯩꯁꯤꯗ ꯐꯪꯉꯤꯕ ꯖꯤꯕ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯑꯍꯣꯡꯕ ꯂꯥꯛꯏ ꯆꯞ ꯃꯥꯟꯅꯅ ꯁꯤꯗ ꯐꯪꯉꯤꯕ ꯏꯀ꯭ꯋꯦꯇꯔꯗꯒꯤꯅ ꯅꯣꯔꯠ ꯄꯣꯜꯂꯣꯝꯗ ꯐꯪꯉꯤꯕ ꯖꯤꯕ ꯃꯈꯜꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯃꯥꯟꯅꯔꯞ ꯇꯧꯅ ꯆꯤꯡꯗꯁꯨ ꯃꯈꯥꯋꯥꯏꯗ ꯐꯪꯉꯤꯕ ꯄꯥꯝꯕꯤ ꯃꯈꯜ ꯃꯊꯛꯇ ꯐꯪꯉꯤꯕ ꯄꯥꯝꯕꯤ ꯃꯈꯜ ꯃꯇꯣꯟꯗ ꯐꯪꯉꯤꯕ ꯄꯥꯝꯕꯤ ꯃꯈꯜ ꯆꯥꯎꯔꯥꯛꯄ ꯑꯃ ꯃꯥꯟꯅꯩꯌꯦꯕꯀꯣ ꯇꯦꯝꯄꯔꯦꯆꯔꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯈꯥꯗ ꯂꯥꯛꯆꯒꯦ ꯑꯗꯨꯗꯤ ꯈꯤꯇꯪ ꯇꯞꯅ ꯆꯠꯁꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯅꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕ ꯑꯉꯥꯡꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯇꯞꯅ ꯍꯥꯏꯁꯦ ꯃꯆꯥ ꯈꯥꯏꯅ ꯁꯨꯅ ꯄꯟꯖꯔꯟꯒꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯤ ꯄꯥꯔꯠ ꯃꯆꯥ ꯇꯥꯛꯈ꯭ꯔꯤꯗꯨ ꯍꯌꯦꯡꯋꯥꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯥꯏꯞ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯏꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯏꯅ ꯈꯨꯝꯕ ꯉꯝꯅꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯃꯈꯥ ꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯝꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯁꯤꯖꯟꯅꯦꯜꯂꯤꯁꯨ ꯍꯣꯡꯉꯦ ꯍꯥꯏꯔꯦꯀோ ꯁꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯉꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯏꯀ꯭ꯋꯦꯇꯔꯗꯒꯤꯅ ꯄꯣꯜꯂꯣꯝ ꯆꯠꯄ ꯃꯇꯝꯗ ꯇꯦꯝꯄꯔꯦꯆꯔ ꯍꯟꯊꯔꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯎꯠꯆꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐ꯭ꯔꯣꯝ ꯄ꯭ꯂꯦꯟꯁ ꯇꯨ ꯃꯥꯎꯟꯇꯦꯟ ꯇꯣꯞꯁꯇ ꯇꯝꯄꯥꯛꯇꯒꯤꯅ ꯃꯥꯎꯟꯇꯦꯟ ꯇꯣꯞ ꯆꯠꯄ ꯃꯇꯝꯗꯁꯨ ꯇꯦꯝꯄꯔꯦꯆꯔ ꯍꯟꯊꯔꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯂꯣꯏꯅꯃꯛꯁꯦ ꯄꯤꯛꯆꯔꯒ ꯂꯣꯏꯅꯅ ꯎꯠꯂꯒ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯌꯦꯡꯉꯣꯕ ꯑꯃꯨꯛ ꯇꯦꯝꯄꯔꯦꯆꯔꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯣꯜ ꯑꯦꯔꯤꯌꯥꯁꯇ ꯖꯤꯔꯣ ꯂꯩꯕꯗꯒꯤ ꯍꯧꯔꯀꯥꯟꯗ ꯀꯣ ꯄꯣꯂꯔ ꯑꯦꯔꯤꯌꯥꯁ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯄꯣꯂꯔ ꯑꯦꯔꯤꯌꯥ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯣꯔꯠ ꯄꯣꯜ ꯁꯥꯎꯠ ꯄꯣꯜꯗꯨꯅꯤꯀꯣ ꯍꯥꯏꯁꯦ
ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤꯗ ꯍꯥꯏꯁꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯣꯜꯗ ꯅꯠꯇꯕꯀꯣ ꯑꯃꯁꯤꯅ ꯍꯥꯏ ꯑꯜꯇꯤꯆꯨꯠꯇ ꯍꯥꯏꯕ ꯍꯥꯏ ꯑꯜꯇꯤꯆꯨꯠ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯆꯤꯡꯒꯤ ꯋꯥꯡꯈꯠꯈ꯭ꯔꯀꯥꯟꯗ ꯆꯤꯡꯒꯤ ꯃꯇꯣꯟ ꯍꯥꯏ ꯑꯜꯇꯤꯆꯨꯠꯀꯤ ꯃꯇꯝꯗꯨꯗꯅꯦꯕ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯑꯗꯨꯃ ꯁꯤꯃ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛ ꯑꯗꯨꯃ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯖꯤꯔꯣ ꯗꯤꯒ꯭ꯔꯤ ꯑꯗꯒꯤ ꯍꯦꯟꯗꯣꯛꯇꯅ -, ꯗꯤꯒ꯭ꯔꯤꯗ ꯐꯥꯎꯕ ꯂꯩꯗꯣꯏꯅꯦꯕꯀꯣ ꯌꯥꯏꯀꯣ ꯁꯦ ꯑꯩꯈꯣꯏꯅ 0 1 2 3 ꯊꯤꯕꯁꯤꯒꯤ ꯃꯃꯥꯡꯗ -1 -2 ꯆꯠꯈꯤꯗꯣꯏꯅꯦꯕꯀோ -1 -2 ꯍꯦꯟꯅ ꯏꯪꯉꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯥꯏꯁ ꯑꯣꯜꯂꯤꯁꯦ 0 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇꯅꯤꯀꯣ ꯑꯗꯣ ꯌꯦꯡꯉꯨꯅꯦ ꯀश्ꯃꯤꯔ ꯖꯃꯨ ꯑꯦꯟ ꯀश्ꯃꯤꯔꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯃ -ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇ ꯊꯕꯛ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯂꯩꯕꯤꯔꯤꯅꯤꯀꯣ ꯍꯧꯖꯤꯛ ꯃꯣꯏ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯅꯣꯗꯀꯣ ꯁꯤꯗ ꯃꯈꯥ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯇ꯭ꯔꯣꯄꯤꯀꯦꯜ ꯗꯤꯖꯔꯠ ꯏꯟ ꯁꯝꯃꯔ ꯀꯥꯂꯦꯟ ꯃꯇꯝꯗ ꯇ꯭ꯔꯣꯄꯤꯀꯦꯜ ꯗꯤꯖꯔꯠꯀꯤ ꯇꯦꯝꯄꯔꯦꯆꯔꯁꯦ 50 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇꯒꯤ ꯍꯦꯜꯂꯛꯄ ꯐꯥꯎꯕ ꯌꯥꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯄꯣꯂꯔ ꯔꯤꯖꯟ ꯑꯃꯁꯨꯡ ꯑꯋꯥꯡꯕ ꯑꯜꯇꯤꯆꯨꯠꯇ 0 ꯗꯤꯒ꯭ꯔꯤ ꯅꯠꯇ꯭ꯔꯒ -ꯗꯤꯒ꯭री ꯂꯩꯕꯗꯒꯤ ꯍꯧꯔꯦ ꯍꯥꯏꯔꯒ ꯌꯥꯝ ꯋꯥꯡꯉꯕ ꯌꯥꯝ ꯁꯥꯔꯕ more than 50 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇ ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯏꯑꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔꯗ 37 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯅꯤꯗꯅ ꯏꯁꯤꯡꯅ ꯁꯧꯔꯤꯁꯦ 100 ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁꯅꯤꯗꯅ ꯑꯗꯨ ꯂꯥꯛꯆꯒꯦꯕ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯃꯆꯥ ꯌꯥꯝ ꯋꯥꯔꯤ ꯂꯤꯔꯛꯈꯤꯅꯤꯀꯣ ꯇꯥꯃꯤꯟꯅꯖꯦꯕ ꯁꯤꯗꯩꯁꯤꯗꯀꯣ ꯑꯗꯨꯅ ꯇꯟꯗꯕꯤꯗ ꯕꯣꯔꯤꯡ ꯆꯨꯗꯕꯤꯗ ꯀ꯭ꯂꯥꯁꯁꯦ ꯁꯥꯡꯃꯜꯂꯒꯁꯨ ꯑꯩꯅ ꯇꯦꯝꯄꯔꯦꯆꯔ ꯃꯆꯦꯠ ꯑꯃ ꯃꯊꯪ ꯑꯇꯣꯞꯄ ꯑꯦꯕꯥꯏꯇꯤꯛ ꯐꯦꯛꯇꯔꯁ ꯃꯆꯦꯠ ꯂꯥꯛꯆꯒꯦ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨꯀꯣ ꯃꯈꯥ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯅꯀꯣ ꯁꯤꯗ there are however unique habitats such as thermal springs and deep sea hydrothermal vents ꯌꯦꯡꯉꯨꯀꯣ ꯁꯤꯒꯨꯝꯕ ꯊꯔꯃꯦꯜ ꯁꯄ꯭ꯔꯤꯡꯒ ꯍꯥꯏꯔꯗꯤ ꯍꯣꯠ ꯁꯄ꯭ꯔꯤꯡ ꯀꯥꯏꯅ ꯂꯩꯁꯦꯀꯣ ꯑꯩꯈꯣꯏꯅ ꯀꯪꯐꯥꯜꯗꯒꯤ ꯏꯁꯤꯡ ꯁꯧꯔꯒ ꯌꯥꯝ ꯑꯁꯥꯕ ꯏꯁꯤꯡ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯀꯥꯞꯊꯣꯛꯑꯒ ꯂꯩꯕ ꯍꯣꯠ ꯁꯄ꯭ꯔꯤꯡ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯦ ꯍꯦꯛꯇ ꯁꯧꯔꯒ ꯂꯩꯕ ꯀꯥꯡꯕꯨ ꯃꯐꯝ ꯖꯒꯥ ꯂꯩꯌꯦꯕ ꯍꯣꯠ ꯁꯄ꯭ꯔꯤꯡ ꯍꯥꯏꯗꯨꯅꯦꯕꯀꯣ ꯀꯩꯗꯧꯕꯒꯤ ꯁꯧꯔꯒ ꯂꯩꯅꯣ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯁꯦ ꯀꯩꯁꯨ ꯁꯧꯔꯒ ꯂꯩꯇꯦꯕ ꯅꯠꯇ꯭ꯔꯥ ꯑꯀꯛꯅꯕ ꯃꯐꯝꯁꯤꯗꯩꯁꯦ ꯀꯩꯗꯧꯕꯒꯤ ꯏꯁꯤꯡꯁꯦ ꯕ꯭ꯔꯣꯡ ꯁꯧꯔꯒ ꯁꯥꯔꯒ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯣ ꯃꯈꯥꯗ ꯃꯈꯥꯗ ꯚꯣꯜꯀꯦꯅꯣꯒꯨꯝꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯣꯜꯀꯦꯅꯣ ꯍꯥꯏꯁꯤꯗꯤ ꯂꯥꯚꯥ ꯃꯦꯛꯃꯥꯗꯨꯗꯤ ꯁꯥꯏꯗꯅ ꯑꯗꯨꯒꯤ ꯑꯁꯥꯕꯗꯨꯒꯤ ꯃꯅꯤꯟꯗꯨꯅ ꯉꯁꯥꯏꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡꯗꯨꯁꯨ ꯁꯥꯍꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯧꯔꯤꯅꯦꯕ ꯁꯤꯒꯤ ꯃꯊꯛꯁꯤꯗꯩꯁꯤꯗ ꯑꯗꯨꯗꯤ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯅꯦꯕꯀꯣ ꯉꯁꯥꯏꯗꯒꯤ ꯇꯦꯝꯄꯔꯦꯆꯔ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨꯀꯣ ꯑꯩ ꯃꯈꯥ ꯇꯥꯖꯔꯛꯈꯤꯒꯦ ꯑꯃꯨꯛꯁꯨ ꯗꯤꯞ ꯁꯤ ꯍꯥꯏꯗ꯭ꯔꯣꯊꯔꯃꯦꯜ ꯚꯦꯟꯁ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯏꯁꯤꯡꯁꯤꯅ ꯂꯨꯔꯒ ꯃꯅꯨꯡ ꯆꯪꯁꯤꯟꯈꯤ ꯇꯥꯔꯒꯗꯤ ꯏꯪꯁꯤꯜꯂꯛꯑꯦꯕ ꯃꯊꯛ ꯋꯥꯏꯁꯤꯗꯅꯦꯕ ꯁꯥꯔꯤꯁꯦ ꯃꯔꯝꯗꯤ ꯅꯨꯡꯁꯥ ꯃꯉꯥꯟꯗꯨꯅ ꯐꯨꯕ ꯃꯇꯝꯗ ꯃꯅꯨꯡ ꯆꯪꯈ꯭ꯔꯒꯗꯤ ꯏꯪꯁꯤꯜꯂꯛꯑꯦꯕ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔꯗꯁꯨ ꯀꯥ ꯍꯦꯟꯅ ꯂꯨꯈꯤꯕ ꯃꯐꯝꯗꯗꯤ ꯃꯩꯉꯥꯟ ꯐꯥꯎꯕ ꯐꯪꯉꯣꯏꯗꯣꯏꯅꯤꯀꯣ ꯃꯩꯉꯥꯟ ꯐꯪꯕꯗ ꯅꯠꯇꯅ ꯏꯪꯗꯣꯏꯅꯦꯕ ꯈꯨꯏꯪꯁꯤꯅ ꯏꯪꯗꯣꯏꯅꯦꯕ ꯑꯗꯨꯗ ꯅꯠꯇꯅ ꯄ꯭ꯔꯦꯁꯔꯁꯨ ꯁꯥꯊꯤꯅ ꯋꯥꯡꯗꯣꯏꯅꯦꯕꯀꯣ ꯁꯤꯐꯥꯎꯕ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯨꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯌꯨꯝꯗ ꯀꯩꯗ ꯂꯩꯔꯤꯁꯦ ꯄ꯭ꯔꯦꯁꯔ ꯑꯩꯈꯣꯏ ꯃꯊꯛꯇ ꯄ꯭ꯔꯦꯁꯔ ꯂꯩꯕ꯭ꯔꯥ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯤꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯦꯁꯔ ꯄꯤꯊꯩ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯋꯥꯅꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯣꯛꯄꯗꯒꯤ ꯁꯤꯒꯤ ꯄ꯭ꯔꯦꯁꯔꯁꯤꯒ ꯆꯥꯟꯅꯅ ꯆꯨꯅꯅ ꯁꯦꯝꯃꯛꯈ꯭ꯔꯕ ꯖꯤꯕ ꯃꯈꯜꯅꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯉꯀꯥꯟꯗ ꯍꯤꯃꯥꯂꯌꯥ ꯃꯇꯣꯟꯗ ꯊꯝꯕ ꯃꯇꯝꯗ ꯁꯤꯅꯤꯕ ꯈꯨꯗꯛꯇ ꯃꯔꯝꯗꯤ ꯑꯗꯨ ꯃꯊꯛꯇ ꯄ꯭ꯔꯦꯁꯔ ꯂꯩꯕꯗꯨꯒ ꯍꯧꯖꯤꯛ ꯁꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯤꯕ ꯁꯤꯒꯤ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯔꯁꯤꯒ ꯃꯥꯟꯅꯗꯦꯕ ꯆꯞ ꯃꯥꯟꯅꯅ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗꯁꯨ ꯄ꯭ꯔꯦꯁꯔ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯑꯅꯤꯕ ꯏꯁꯤꯡꯒꯤ ꯄ꯭ꯔꯦꯁꯔꯕꯨꯅꯦ ꯑꯦꯠꯃꯣꯁꯐꯤꯌꯔꯤꯛꯀꯤ ꯏꯌꯔꯒꯤ ꯄ꯭ꯔꯦꯁꯔꯕꯨꯅꯦ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯄ꯭ꯔꯦꯁꯔꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯏꯪꯁꯨ ꯏꯪꯉꯦ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯡꯁꯥ ꯃꯉꯥꯟꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯁꯥꯕ ꯖꯒꯥ ꯈꯔ ꯂꯩꯗꯣꯏꯅꯦꯕ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯁꯥꯏꯅꯣꯕ ꯁꯃꯨꯗ꯭ꯔ ꯂꯣꯏꯅꯃꯛꯇ ꯅꯠꯇꯦ ꯁꯃꯨꯗ꯭ꯔ ꯈꯔꯗꯅꯤꯀꯣ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏ ꯁꯃꯨꯗ꯭ꯔꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯅꯨꯡ ꯃꯈꯥꯗꯁꯨ ꯑꯃꯨꯛꯀꯁꯨ ꯚꯣꯜꯀꯦꯅꯣ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯏꯁꯤꯡꯗꯣ ꯁꯥꯏ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗ꯭ꯔꯣꯊꯔꯃꯦꯜ ꯚꯦꯟꯁ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯔꯗꯤ ꯋꯥꯇꯔ ꯊꯔꯃꯦꯜ ꯍꯥꯏꯔꯗꯤ ꯇꯦꯝꯄꯔꯦꯆꯔ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯕ ꯍꯣꯠ ꯁꯄ꯭ꯔꯤꯡꯁ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ more than 100 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯑꯩꯈꯣꯏꯅ ꯏꯁꯤꯡꯅ ꯁꯧꯔꯤꯁꯦ 100 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯑꯗꯨꯁꯨ ꯁꯤ ꯂꯦꯚꯦꯜ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯏꯁꯤꯡ ꯁꯧꯍꯜꯂꯤꯁꯦ 100 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇ ꯁꯧꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤꯗꯩꯁꯤꯗ 100 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇꯒꯤ ꯃꯥꯒꯤ ꯑꯦꯚꯔꯦꯖ ꯑꯣꯏ ꯍꯥꯏꯅ ꯁꯤꯗꯒꯤ ꯍꯦꯟꯕꯁꯨ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯦꯡꯉꯁꯦꯕ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯄꯟꯖꯅꯤꯡꯉꯤꯁꯦ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯖꯤꯕ ꯍꯤꯡꯕ ꯉꯝꯃꯦꯕ ꯊꯥꯖꯕ꯭ꯔꯥ ꯍꯤꯡꯉꯤꯅꯤꯀோ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯃꯐꯝ ꯏꯁꯤꯡ ꯑꯁꯧꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯖꯤꯕ ꯍꯤꯡꯕ ꯉꯝꯃꯤꯅꯦꯕ
ꯑꯗꯨꯛ ꯏꯪꯈ꯭ꯔꯕ ꯄꯣꯂꯔ ꯑꯦꯔꯤꯌꯥꯁ ꯑꯗꯨꯏꯗꯨꯗ ꯖꯤꯕ ꯍꯤꯡꯕ ꯉꯝꯃꯤꯅꯦꯕ ꯃꯔꯨꯑꯣꯏꯅ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝꯁꯇ ꯂꯥꯛꯑꯦꯀꯣ ꯑꯗꯨꯏ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯍꯤꯡꯉꯤꯅꯣ ꯃꯣꯏꯗꯣ ꯖꯤꯕ ꯃꯈꯜꯁꯤꯡꯗꯣ ꯃꯐꯝꯗꯨꯒ ꯆꯥꯟꯅꯅ ꯍꯤꯡꯅꯅꯕ ꯁꯦꯝꯕꯤꯔꯛꯑꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯐꯝꯗꯨꯒ ꯆꯥꯟꯅꯅ ꯍꯤꯡꯅꯕ ꯁꯦꯝꯕꯤꯔꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯃꯣꯏ ꯆꯥꯟꯅꯅ ꯍꯤꯡꯉꯤꯅꯦꯕ ꯀꯩꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯁꯤꯡꯁꯤꯗ ꯍꯤꯡꯉꯨꯕ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯀꯣ ꯀꯩꯁꯨ ꯄꯣꯜꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏ ꯖꯔꯁꯤ ꯅꯨꯡ ꯀꯩꯀꯥ ꯂꯤꯠꯇꯅ ꯍꯤꯡꯉꯨꯕ ꯌꯥꯔꯣꯏꯕ ꯑꯗꯨꯝ ꯁꯤꯅꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯌꯦꯡꯁꯦ ꯃꯈꯥ ꯍꯧꯖꯤꯛ ꯇꯥꯖꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯛꯇꯣꯔꯤꯀꯣ ꯋꯥꯔꯗ ꯕꯥꯏ ꯋꯥꯔꯗ ꯑꯥꯔꯊ ꯍꯟꯖꯔꯛꯀꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯃꯤꯟꯅꯁꯦꯕꯀꯣ ꯀ꯭ꯂꯥꯁꯁꯦ ꯑꯗꯩ ꯁꯤꯔꯤꯌꯁꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯦꯝꯄꯔꯦꯠ ꯀꯟꯇ꯭ꯔꯤꯁ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯆꯦꯠ ꯁꯨꯃꯥꯏꯅ ꯂꯩꯔꯁꯨ ꯁꯨꯝ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯞꯆꯔꯛꯀꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯂꯩꯔꯦ ꯏꯀ꯭ꯋꯦꯇꯔꯁꯤ ꯂꯩꯔꯦ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯄ꯭ꯔꯤꯀꯟꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯖꯒꯥꯁꯦ ꯇ꯭ꯔꯣꯄꯤꯀꯦꯜ ꯔꯤꯖꯟ ꯍꯥꯏꯔꯦ ꯃꯊꯪꯒꯤ ꯈꯔ ꯏꯪꯊꯔꯛꯄ ꯖꯒꯥꯗꯨꯅ ꯇꯦꯝꯄꯔꯦꯠ ꯔꯤꯖꯟ ꯍꯥꯏꯔꯦ ꯁꯤꯒꯤ ꯇꯦꯝꯄꯔꯦꯠ ꯔꯤꯖꯟꯁꯤꯅꯦꯕ ꯉꯁꯥꯏ ꯑꯩꯅꯁꯨ ꯄꯟꯈ꯭ꯔꯦ ꯇꯦꯝꯄꯔꯦꯠ ꯀꯟꯇ꯭ꯔꯤꯁꯇ ꯃꯦꯡꯒꯣ ꯍꯧꯗꯦ ꯍꯥꯏꯁꯦꯀꯣ ꯑꯣꯀꯦ ꯐꯔꯦ ꯁꯤ ꯐꯥꯎꯕ ꯂꯩꯔꯦ ꯑꯃꯨꯛ ꯃꯈꯥ ꯂꯥꯛꯆꯒꯦ ꯌꯦꯡꯉꯨꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯀ꯭ꯋꯦꯇꯔ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯇꯝꯗ ꯃꯊꯛꯇ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯦ ꯁꯨꯃꯥꯏꯅ ꯇ꯭ꯔꯣꯄꯤꯛ ꯑꯣꯐ ꯀꯦꯟꯁꯔꯁꯤꯅ ꯃꯌꯥꯏ ꯐꯥꯎꯗꯣꯛꯄꯤꯔꯒ ꯆꯠꯂꯦ ꯍꯥꯏꯔꯦ ꯀꯦꯔꯦꯂꯥꯁꯤꯅ ꯁꯣꯝ ꯅꯥꯀꯟ ꯃꯅꯤꯡ ꯊꯪꯕꯁꯤꯗꯅꯦ ꯂꯩꯗꯣꯏꯁꯦ ꯑꯗꯨꯗꯤ ꯁ꯭ꯅꯣ ꯂꯤꯌꯣꯄꯥꯔꯠꯁꯦ ꯁ꯭ꯅꯣ ꯂꯤꯌꯣꯄꯥꯔꯠ ꯍꯥꯏꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯁꯦ ꯎꯟꯒꯤ ꯂꯝꯗ ꯂꯩꯕ ꯂꯤꯌꯣꯄꯥꯔꯠ ꯃꯈꯜ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯇ꯭ꯔꯣꯄꯤꯀꯦꯜ ꯔꯤꯖꯟ ꯁꯥꯈ꯭ꯔꯕ ꯔꯤꯖꯟꯁꯤꯗ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯃꯁꯥꯅ ꯐꯪꯗ ꯇꯥꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏ ꯁ꯭ꯅꯣ ꯂꯤꯌꯣꯄꯥꯔꯠꯁꯦ ꯀꯃꯥꯏꯅ ꯀꯦꯔꯦꯂꯥ ꯐꯣꯔꯦꯁꯇ ꯐꯪꯗꯣꯏꯅꯣ ꯃꯁꯥꯅ ꯐꯪꯉꯔꯣꯏ ꯅꯠꯇ꯭ꯔꯥ ꯇꯨꯅꯥ ꯐꯤꯁꯁꯤꯁꯨ ꯔꯤꯌꯔꯂꯤ ꯀꯣꯠ ꯕꯤꯌꯣꯟ ꯇ꯭ꯔꯣꯄꯤꯀꯦꯜ ꯂꯦꯇꯤꯆꯨꯠ ꯏꯟ ꯗ ꯑꯣꯁꯤꯟꯗ ꯂꯩꯔꯤꯕ ꯇ꯭ꯔꯣꯄꯤꯀꯦꯜ ꯂꯦꯇꯤꯆꯨꯠꯀꯤ ꯋꯥꯡꯃꯗ ꯌꯥꯝ ꯐꯥꯕ ꯉꯝꯗꯦꯕꯀꯣ ꯔꯤꯌꯔꯂꯤ ꯀꯣꯠ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯥꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯇꯦꯝꯄꯔꯦꯆꯔꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯡꯁꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯍꯤꯡꯖꯔꯤꯕꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯖꯤꯕ ꯄꯥꯝꯕꯤ ꯁꯥ ꯁꯤꯁꯦ ꯈꯦꯠꯅꯩꯌꯦꯕ ꯇꯦꯝꯄꯔꯦꯆꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯕꯁꯦ ꯁꯤꯐꯥꯎꯕ ꯌꯥꯕꯤꯅꯤꯡꯉꯦꯀꯣ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯅ ꯇꯦꯝꯄꯔꯦꯆꯔ ꯇꯝꯃꯛꯏꯁꯦ ꯁꯤꯅ ꯇꯦꯝꯄꯔꯦꯆꯔꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯀꯣꯂꯣꯖꯤꯗ ꯀꯔꯤ ꯑꯍꯣꯡꯕ ꯄ꯭ꯂꯦ ꯇꯧꯏ ꯀꯔꯤ ꯔꯣꯜ ꯄ꯭ꯂꯦ ꯇꯧꯏ ꯉꯁꯥꯏ ꯇꯦꯝꯄꯔꯦꯆꯔꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯣꯔꯒꯥꯅꯤꯖꯝꯁꯀꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯣꯔꯒꯥꯅꯤꯖꯝꯁꯀꯤ ꯑꯩꯈꯣꯏꯒꯤ ꯑꯌꯤꯡꯕꯗ ꯐꯪꯕ ꯖꯤꯕ ꯈꯔ ꯑꯁꯥꯕꯗ ꯐꯪꯕ ꯖꯤꯕ ꯈꯔ ꯃꯌꯥꯏ ꯋꯥꯏꯔꯞꯇ ꯐꯪꯕ ꯖꯤꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯣꯉꯥꯟꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩ ꯍꯥꯏꯖꯕꯅꯤꯀꯣ ꯃꯈꯥꯁꯤ ꯂꯥꯛꯆꯒꯦꯀꯣ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯃꯤꯟꯅꯁꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯥꯏꯁꯦ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯅ ꯑꯦꯟꯖꯥꯏꯝꯒꯤ ꯀꯥꯏꯅꯦꯇꯤꯛꯁ ꯑꯣꯐ ꯑꯦꯟꯖꯥꯏꯝꯁꯦꯀꯣ ꯁꯤꯗ ꯂꯥꯛꯆꯒꯦꯕ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤꯁꯨ ꯑꯗꯨꯗ ꯅꯠꯇꯅ ꯑꯣꯜ ꯂꯤꯚꯤꯡ ꯑꯣꯔꯒꯥꯅꯤꯖꯝꯁꯦ ꯑꯦꯟꯖꯥꯏꯝꯒꯤ ꯃꯇꯦꯡꯅ ꯐꯪꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯋꯦꯕꯀꯣ ꯂꯥꯏꯛ ꯃꯦꯇꯥꯕꯣꯂꯤꯖꯝ ꯑꯦꯛꯇꯤꯚꯤꯇꯤ ꯑꯣꯏꯒꯦꯔꯥ ꯐꯤꯖꯤꯌꯣꯂꯣꯖꯤꯀꯦꯜ ꯐꯪꯁꯟꯁ ꯑꯣꯐ ꯗ ꯑꯣꯔꯒꯥꯅꯤꯖꯝ ꯑꯣꯏꯒꯦꯔꯥ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯦꯟꯖꯥꯏꯝ ꯗꯔꯀꯥꯔ ꯇꯥꯗꯣꯏꯅꯦꯕ ꯑꯦꯟꯖꯥꯏꯝꯁꯦ ꯑꯀꯛꯅꯕ ꯇꯦꯝꯄꯔꯦꯆꯔꯗ ꯃꯊꯧ ꯇꯧꯕ ꯉꯝꯃꯦꯕ ꯌꯥꯝ ꯏꯪꯈ꯭ꯔꯒꯁꯨ ꯉꯝꯗꯦ ꯌꯥꯝ ꯁꯥꯈ꯭ꯔꯒꯁꯨ ꯗꯤꯅꯦꯆꯔ ꯇꯧꯕ ꯍꯥꯏꯗꯅ ꯀꯥꯏꯊꯔꯒ ꯃꯥꯒꯤ ꯂꯧꯈꯠꯐꯝ ꯆꯟꯅꯐꯝ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇꯦꯕ ꯑꯗꯨꯅ ꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯇꯦꯝꯄꯔꯦꯆꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯨꯅꯕ ꯇꯦꯝꯄꯔꯦꯆꯔꯗ ꯖꯤꯕꯁꯤꯡꯁꯤꯅꯀꯣ ꯃꯥꯒꯤ ꯑꯦꯟꯖꯥꯏꯝꯁꯤꯡꯁꯦ ꯀꯥꯏꯅꯦꯇꯤꯛꯁ ꯃꯥꯒꯤ ꯑꯦꯟꯖꯥꯏꯝꯁꯤꯡꯁꯤꯒꯤ ꯃꯊꯧ ꯇꯧꯋꯦ ꯍꯥꯏꯕꯁꯤꯃ ꯁꯤꯐꯥꯎ ꯈꯪꯖꯤꯟꯅꯕ ꯀꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯃꯁꯨ ꯏꯆꯝ ꯆꯝꯕ ꯇꯦꯝꯄꯔꯦꯆꯔꯒꯤ ꯔꯣꯜꯅꯤ ꯄ꯭ꯂꯦ ꯇꯧꯔꯤꯁꯦꯀꯣ ꯃꯈꯥ ꯂꯥꯛꯆꯒꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯏꯟ ꯑꯃ ꯂꯥꯛꯀꯦ ꯍꯪꯁꯨ ꯍꯪꯒꯟꯕ ꯑꯗꯨꯝ ꯀꯣ ꯑꯩꯈꯣꯏꯅ ꯀꯟꯁꯦꯞꯁꯤꯗ ꯀꯟꯐ꯭ꯌꯨꯁꯁꯨ ꯆꯠꯀꯟꯕ ꯈꯪꯍꯧꯗ꯭ꯔꯒꯗꯤ ꯀꯥꯎꯒꯟꯕ ꯑꯃ ꯂꯥꯛꯆꯒꯦ ꯁꯤꯗꯀꯣ ꯌꯨꯔꯤꯊꯔꯃꯦꯜ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯌꯨꯔꯤꯊꯔꯃꯦꯜ ꯑꯩ ꯑꯝꯇꯪ ꯄꯥꯖꯔꯛꯀꯦꯀꯣ A few organisms can tolerate and thrive in a wide range of temperature. ꯖꯤꯕ ꯈꯔ ꯑꯃꯗꯤ ꯈꯥꯡꯕ ꯉꯝꯃꯀꯥꯟꯗ ꯍꯤꯡꯕ ꯉꯝꯃꯦꯕ ꯀꯔꯤꯗꯅꯣ ꯍꯤꯡꯗꯣꯏꯁꯦ ꯋꯥꯏꯠ ꯔꯦꯟꯖ ꯑꯣꯐ ꯇꯦꯝꯄꯔꯦꯆꯔꯒꯤ ꯋꯥꯏꯠ ꯔꯦꯟꯖ ꯌꯥꯝ ꯏꯪꯕ ꯑꯣꯏꯒꯦꯔꯥ ꯌꯥꯝ ꯁꯥꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯇ꯭ꯔꯤꯝ ꯋꯥꯏꯠ ꯔꯦꯟꯖ ꯑꯣꯐ ꯇꯦꯝꯄꯔꯦꯆꯔꯗ ꯖꯤꯕ ꯈꯔ ꯑꯃꯗꯤ ꯈꯥꯡꯉꯒ ꯍꯤꯡꯖꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯖꯤꯕꯗꯨꯕꯨ ꯌꯨꯔꯤꯊꯔꯃꯦꯜ ꯑꯣꯔꯒꯥꯅꯤꯖꯝ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯑꯦꯛꯁꯇ꯭रीꯝꯗ ꯅꯠꯇ꯭ꯔꯕꯃꯛꯁꯨ ꯈꯔ ꯌꯥꯝ ꯏꯪꯕ ꯈꯔ ꯁꯥꯕ ꯖꯒꯥꯗ ꯍꯤꯡꯕ ꯉꯝꯖꯕꯗꯨꯅꯤꯀꯣ ꯁꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯍꯣꯠ ꯁꯄ꯭ꯔꯤꯡꯗꯨꯗꯩꯗꯨꯗ ꯖꯤꯕ ꯍꯤꯡꯕꯗꯣ ꯃꯣꯏ ꯈꯛꯇꯅꯤ ꯍꯥꯏꯔꯤꯕ ꯖꯤꯕꯗꯣ ꯑꯃꯨꯛ ꯄꯣꯂꯔ ꯀꯟꯗꯤꯁꯟꯗ ꯍꯤꯡꯕ ꯀꯩꯁꯨ ꯉꯝꯃꯣꯏ ꯍꯥꯏꯖꯩꯁꯤꯗ ꯌꯨꯔꯤꯊꯔꯃꯦꯜ ꯀꯟꯗꯤꯁꯟꯗ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯖꯤꯕ ꯈꯔꯅ
ꯑꯩꯈꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔ ꯋꯥꯏꯠ ꯔꯦꯟꯖ ꯑꯣꯐ ꯇꯦꯝꯄꯔꯦꯆꯔꯗꯀꯣ ꯍꯤꯡꯕ ꯉꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯁꯨꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯏꯪꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯦꯇꯔꯅꯆꯤꯡꯕ ꯂꯤꯠꯂꯁꯨꯀꯣ ꯑꯗꯨꯒ ꯑꯗꯨꯗ ꯍꯤꯡꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯦꯛꯖꯥꯝꯄꯜ ꯑꯃꯁꯨ ꯄꯤꯌꯦꯕ ꯃꯊꯪꯒꯤ ꯀꯩꯅꯣꯗꯁꯨ ꯁ꯭ꯂꯥꯏड्ꯁꯇꯁꯨ ꯂꯥꯛꯈꯤꯅꯤꯀꯣ ꯃꯊꯪ ꯀ꯭ꯂꯥꯁꯇꯁꯨ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯥꯕ ꯃꯇꯝꯗ ꯌꯥꯝ ꯁꯥꯕ ꯃꯇꯝꯗ ꯀꯩꯗꯧꯋꯦ ꯍꯨꯃꯥꯡ ꯀꯥꯡꯉꯦꯕ ꯍꯨꯃꯥꯡ ꯀꯥꯡꯉꯒ ꯍꯨꯃꯥꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗꯒꯤ ꯏꯁꯤꯡ ꯃꯅꯤꯟ ꯑꯣꯏꯅ ꯑꯣꯜꯂꯒ ꯄꯥꯏꯈꯤꯕꯗꯨꯕꯨ ꯏꯚꯥꯄꯣꯔꯦꯁꯟ ꯀꯧꯋꯦꯕ ꯌꯥꯏꯀꯣ ꯁꯤꯐꯥꯎꯕ ꯏꯚꯥꯄꯣꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯏꯁꯤꯡꯗꯨꯅ ꯏꯁꯤꯡ ꯃꯅꯤꯟ ꯑꯣꯏꯅ ꯑꯣꯜꯂꯒ ꯄꯥꯏꯊꯣꯛꯈꯤꯕ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯤꯟꯁꯦ ꯑꯣꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯅꯔꯖꯤ ꯗꯔꯀꯥꯔ ꯇꯥꯔꯛꯑꯦꯕ ꯑꯗꯨꯅ ꯑꯦꯅꯔꯖꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕ ꯍꯤꯠꯇꯣ ꯑꯗꯨ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯍꯤꯠ ꯑꯦꯅꯔꯖꯤꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟda ꯏꯁꯤꯡꯗꯨꯅ ꯏꯁꯤꯡ ꯃꯅꯤꯟ ꯑꯣꯏꯅ ꯑꯣꯜꯂꯒ ꯄꯥꯏꯈꯤꯕꯅꯦꯕ ꯁꯤꯅ ꯇꯥꯛꯄꯗꯤ ꯏꯁꯤꯡ ꯃꯅꯤꯟ ꯑꯣꯜꯂꯒ ꯄꯥꯏꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕ ꯍꯤꯠꯇꯣ ꯃꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯏꯪꯊꯍꯧꯔꯤꯅꯦꯕ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯌꯥꯝ ꯑꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯁꯤꯅ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯖꯔꯀꯥꯟꯗ ꯏꯪꯊꯍꯟꯕ ꯉꯝꯃꯦꯕ ꯍꯨꯃꯥꯡ ꯀꯩꯀꯥ ꯁꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯇꯧꯔꯀꯥꯟꯗ ꯆꯞ ꯃꯥꯟꯅꯅ ꯏꯪꯊꯝꯊꯥꯗ ꯌꯥꯝ ꯏꯪꯉꯕ ꯃꯇꯝꯗ ꯌꯥꯝ ꯏꯪꯉꯕ ꯃꯇꯝꯗ ꯈꯨꯠꯁꯦ ꯅꯤꯛꯂꯛꯄ ꯌꯥꯒꯁꯦ ꯅꯤꯛꯂꯛꯏꯗꯣ ꯁꯤꯒꯤ ꯅꯤꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯚꯔꯤꯡꯒ ꯍꯥꯏꯀꯣ ꯅꯤꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯥꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯈꯔꯐꯥꯎꯗꯤ ꯍꯤꯡꯕ ꯉꯝꯃꯤꯗꯅ ꯈꯨꯗꯛꯇ ꯁꯤꯕ ꯅꯠꯇꯦꯗꯅ ꯁꯤꯒꯨꯝꯕ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯡꯁꯤꯕꯨ ꯌꯨꯔꯤꯊꯔꯃꯦꯜ ꯑꯣꯔꯒꯥꯅꯤꯖꯝꯗ ꯇꯣꯂꯔꯦꯠ ꯇꯧꯕ ꯉꯝꯕ ꯈꯥꯡꯕ ꯉꯝꯃꯒ ꯍꯤꯡꯕ ꯉꯝꯕꯁꯤꯡꯗꯨꯅꯦꯕ ꯃꯊꯪꯒꯤꯁꯤꯅ ꯁ꯭ꯇꯦꯅꯣꯊꯔꯃꯦꯜ ꯁꯤꯒꯤ ꯇꯣꯄꯤꯛ ꯇꯔꯝꯁꯦ ꯍꯪꯉꯤꯀꯣ ꯍꯟꯗꯛꯀꯤ ꯀꯥꯡꯕꯨꯒꯤ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯗꯤ ꯁꯤꯒꯨꯝꯕ ꯋꯥꯏꯠ ꯔꯦꯟꯖꯇ ꯍꯤꯡꯕ ꯉꯝꯗꯦꯕ ꯃꯥꯗꯤ ꯑꯈꯨꯕ ꯅꯦꯔꯣ ꯔꯦꯟꯖ ꯑꯣꯐ ꯇꯦꯝꯄꯔꯦꯆꯔꯗ ꯈꯔ ꯈꯛꯇ ꯌꯥꯝ ꯀꯟꯅ ꯁꯥꯗꯕꯤ ꯌꯥꯝ ꯀꯟꯅ ꯏꯪꯗꯕꯤ ꯅꯠꯇ꯭ꯔꯒꯅ ꯖꯤꯕ ꯈꯔ ꯃꯥꯒꯤ ꯔꯦꯟꯖ ꯑꯣꯐ ꯇꯦꯝꯄꯔꯦꯆꯔ ꯑꯁꯥꯕ ꯑꯏꯪꯕ ꯌꯥꯝ ꯈꯔ ꯈꯛꯇꯒꯤ ꯔꯦꯟꯖꯇ ꯍꯤꯡꯕ ꯉꯝꯖꯕ ꯖꯤꯕꯁꯤꯡꯗꯨꯕꯨꯅ ꯁ꯭ꯇꯦꯅꯣꯊꯔꯃꯦꯜ ꯑꯣꯔꯒꯥꯅꯤꯖꯝꯁ ꯀꯧꯔꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯈꯥ ꯂꯥꯛꯀꯦꯕꯀꯣ ꯃꯈꯥꯁꯦ ꯌꯦꯡꯁꯦꯕꯀꯣ ꯁꯤꯗ ꯃꯥꯅ ꯍꯥꯏꯁꯦ ꯂꯦꯚꯦꯜ ꯑꯣꯐ ꯊꯔꯃꯦꯜ ꯇꯣꯂꯔꯦꯟꯁ ꯊꯔꯃꯦꯜ ꯍꯥꯏꯔꯒꯗꯤ ꯍꯤꯠꯀꯤꯅꯤ ꯇꯣꯂꯔꯦꯟꯁ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯕ ꯍꯥꯏꯕꯗꯨꯅꯤ of different species determined to a large extent their geographical distribution. Very important. ꯌꯦꯡꯉꯨꯀꯣ ꯁꯤꯗꯩꯁꯤꯗ ꯈꯥꯡꯕ ꯉꯝꯃꯤ ꯃꯇꯤꯛ ꯁꯤꯒꯨꯝꯕ ꯍꯤꯠꯀꯤ ꯃꯥꯌꯣꯛꯇ ꯅꯠꯇ꯭ꯔꯒ ꯋꯥꯏꯠ ꯔꯦꯟꯖ ꯑꯣꯐ ꯇꯦꯝꯄꯔꯦꯆꯔꯗ ꯍꯤꯡꯕ ꯉꯝꯃꯤ ꯃꯇꯤꯛ ꯖꯤꯕꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯟꯗꯣꯛꯅ ꯍꯤꯡꯕ ꯉꯝꯗꯣꯔꯤꯅꯦꯕ ꯑꯗꯨꯅꯅꯦꯕ ꯃꯤꯁꯤꯡꯅꯦ ꯇꯦꯝꯄꯔꯦꯠ ꯇ꯭ꯔꯣꯄꯤꯀꯦꯜ ꯔꯤꯖꯟꯗꯁꯨ ꯃꯤꯑꯣꯏꯕ ꯇꯥꯏ ꯇꯦꯝꯄꯔꯦꯠ ꯔꯤꯖꯟꯗꯁꯨ ꯃꯤꯑꯣꯏꯕ ꯇꯥꯏ ꯄꯣꯂꯔ ꯔꯤꯖꯟꯗꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯑꯣꯏꯕ ꯇꯥꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯁꯦ ꯇꯦꯝꯄꯔꯦꯆꯔꯒꯤ ꯇꯣꯂꯔꯦꯟꯁ ꯇꯧꯕ ꯈꯔ ꯃꯈꯩ ꯉꯝꯃꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯣꯂꯔꯦꯠ ꯇꯧꯕ ꯈꯥꯡꯕ ꯉꯝꯃꯤꯈꯩ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯂꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯟꯗꯣꯛꯑꯒ ꯍꯤꯡꯕ ꯉꯝꯃꯦ ꯍꯥꯏꯕꯅꯦꯕ ꯌꯥꯏꯀꯣ ꯁꯤꯐꯧꯁꯦ ꯁꯤꯃ ꯂꯩꯔꯦ ꯇꯦꯝꯄꯔꯦꯆꯔ ꯇꯣꯂꯔꯦꯟ ꯉꯝꯃꯤꯈꯩ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯨ ꯌꯥꯝꯅ ꯉꯝꯃꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯃꯈꯥ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯣꯏꯔꯦꯀꯣ ꯇꯦꯝꯄꯔꯦꯆꯔꯒꯤ ꯂꯣꯏꯔꯦ ꯃꯊꯪꯗ ꯋꯥꯇꯔ ꯂꯥꯛꯆꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯋꯥꯇꯔꯁꯦ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯩꯅ ꯋꯥꯇꯔꯁꯦ ꯄꯥꯏꯈꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯇꯦꯝꯄꯔꯦꯆꯔꯁꯤꯐꯥꯎ ꯇꯧꯖꯔꯀꯥꯟꯗ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯋꯥꯇꯔꯒꯤꯗꯃꯛꯇ ꯁꯤ ꯃꯈꯥꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯀ꯭ꯂꯥꯁ